ꯄꯦꯇꯤꯁꯁꯦ ꯑꯁꯤꯁꯤꯒ ꯃꯦꯔꯥ ꯆꯥꯕꯤ ꯄꯣꯡ ꯍꯋꯥꯏꯗꯨꯒ ꯑꯂꯨ ꯉꯥꯈꯣꯏꯗ ꯂꯩꯕ ꯎꯆꯤꯁꯤꯒꯤ ꯃꯊꯧ ꯀꯜꯂꯤ ꯍꯦꯜꯂꯣ एवरीवन ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯑꯟꯖꯨ ꯁꯒꯥꯄꯝꯅ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯒꯦ ꯇꯧꯔꯤ ꯕ꯭ꯔꯦꯛꯐꯥꯁꯁꯤꯅ ꯆꯉꯥꯡꯒ ꯁꯤ ꯄꯦꯇꯤꯁ ꯑꯅꯤꯁꯤꯒꯅꯤ ꯃꯌꯥꯝ ꯄꯦꯇꯤꯁ ꯑꯅꯤꯁꯦ ꯁꯥꯜꯂꯦ ꯆꯥꯏꯒꯤꯒꯦ ꯆꯉꯥꯡꯁꯤꯒ ꯉꯁꯤꯗꯤ ꯑꯩ ꯆꯥ ꯊꯛ ꯊꯛꯅ ꯃꯌꯥꯝꯗ ꯋꯥꯔꯤ ꯈꯔ ꯁꯦꯌꯔ ꯇꯧꯖꯒꯦ ꯆꯥꯁꯦ ꯆꯉꯥꯡ ꯑꯌꯨꯛꯇ ꯑꯩꯅ ꯆꯉꯥꯡ ꯊꯛꯏꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯁꯪꯒꯣꯝꯒꯤ ꯆꯥꯁꯤꯗꯤ ꯌꯥꯝ ꯊꯛꯅꯤꯡꯉꯦꯕꯀꯣ ꯁꯪꯒꯣꯝꯒꯤ ꯆꯥꯁꯦ ꯊꯛꯑꯒꯅ ꯑꯩꯁꯦ ꯒꯦꯁ ꯌꯥꯝ ꯀꯥꯕ ꯒꯦꯁ ꯌꯥꯝ ꯑꯣꯏꯕ ꯑꯗꯨꯅ ꯆꯉꯥꯡ ꯆꯥꯁꯤꯁꯨ ꯊꯛꯇ꯭ꯔꯗꯤ ꯂꯩ ꯉꯝꯗꯕ ꯑꯗꯨꯅ ꯆꯉꯥꯡꯁꯦ ꯊꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯌꯨꯛꯁꯨ ꯆꯥ ꯊꯛꯇ꯭ꯔꯗꯤ ꯂꯩ ꯉꯝꯗꯦ ꯃꯌꯥꯝ ꯑꯩꯗꯤ ꯆꯥꯁꯦ ꯍꯦꯛꯇ ꯊꯛꯅꯤꯡꯉꯛꯄ ꯐꯅ ꯒꯦꯁ ꯀꯜꯂꯝꯒꯅꯤ ꯋꯥꯔꯤ ꯑꯃ ꯁꯦꯌꯔ ꯇꯧꯒꯦꯗꯤ ꯍꯥꯏꯔꯒ ꯆꯥꯅ ꯂꯩꯌꯦꯅ ꯈꯜꯂꯝꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯇꯞꯇ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯗ ꯎ ꯂꯩꯔꯝꯒꯅꯤ ꯑꯗꯒꯤꯗꯤ ꯃꯄꯥꯟꯒꯤ ꯚ꯭ꯌꯨ ꯖꯨꯝ ꯀꯩꯀ꯭ꯔꯥꯒꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄꯗꯕꯨꯗꯤ ꯎꯔꯝꯃꯣꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯖꯨꯝꯗꯣ ꯐꯖꯗ꯭ꯔꯤ ꯖꯨꯝꯗꯣ ꯃꯌꯥꯝ ꯇꯧꯅ ꯐꯖꯅ ꯁꯥꯗ꯭ꯔꯤꯕꯅꯤꯅ ꯑꯩ ꯚꯤꯗꯤꯑꯣꯗꯗꯤ ꯎꯠꯄ ꯉꯝꯖꯗꯦ ꯃꯌꯥꯝ ꯏꯁꯣꯔꯅꯕꯨ ꯆꯥꯟꯕꯤꯔꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯗꯤ ꯃꯌꯥꯝꯅꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯉꯩꯗꯤ ꯑꯩ ꯅꯣꯡꯃꯗꯤ ꯃꯌꯥꯝ ꯇꯧꯅ ꯖꯨꯝꯁꯦ ꯐꯖ ꯁꯥꯔꯒ ꯃꯌꯥꯝꯗ ꯎꯠꯆꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯖꯔꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯅꯧꯅ ꯊꯦꯡꯅꯅ ꯆꯪꯉꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕ ꯇꯥꯔꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯃꯁꯨꯡ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯁꯥ ꯇꯧꯖꯔꯤ ꯃꯌꯥꯝ ꯑꯩꯗꯤ ꯁꯨꯝ ꯐꯖꯗ꯭ꯔꯦ ꯍꯥꯏꯅꯀꯣ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯣꯛꯊꯅꯗꯤ ꯂꯩꯇꯦ ꯑꯩꯗꯤ ꯁꯨꯝ ꯃꯣꯏꯗ ꯍꯔꯥꯎꯗꯅ ꯗꯤ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯝ ꯏꯁꯩꯒ ꯉꯪꯗꯅ ꯁꯨꯝ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯑꯦꯕꯀꯣ ꯃꯌꯥꯝ ꯑꯗꯩꯗꯤ ꯐꯦꯃꯤꯂꯤꯁꯨ ꯅꯨꯡꯁꯤꯕ ꯐꯦꯃꯤꯂꯤ ꯑꯃꯁꯨ ꯐꯪꯖꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯇꯗꯤ ꯂꯦꯞꯄꯤꯒꯅꯨ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯁꯦ ꯑꯉꯥꯡꯁꯤꯡꯒꯤ ꯐꯤꯔꯣꯜꯅꯤ ꯑꯗꯣ ꯁꯤꯃꯨꯛ ꯁꯨꯗꯣꯛꯈꯤꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯉꯝꯗꯥꯏꯗ ꯑꯗꯨꯝ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯑꯩ ꯐꯤꯁꯨ ꯂꯣꯏꯅ ꯆꯪꯉꯦ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯉꯒꯦ ꯍꯥꯏꯗꯅ ꯁꯤ ꯐꯤ ꯃꯇꯦꯛꯁꯦ ꯏꯜꯂ ꯆꯪꯉꯝꯃꯤ ꯁꯥꯕꯁꯤꯒ ꯐꯤ ꯆꯨꯅꯤ ꯑꯆꯧꯕꯒ ꯄꯥꯏꯅꯤꯡꯗ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯆꯥꯛꯁꯦ ꯊꯣꯡꯉꯨꯔꯒꯦ ꯆꯥꯛ ꯊꯣꯡ ꯂꯣꯏꯔꯒ ꯑꯃꯨꯛ ꯏꯆꯥ ꯑꯅꯤꯗꯣ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯗꯣ ꯎꯗꯣꯏꯅꯤ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯃꯇꯦꯛ ꯑꯃꯨꯛ ꯑꯣꯛꯄꯤꯗ꯭ꯔ ꯖꯥꯔꯗ ꯃꯄꯥ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯅꯤꯅ ꯃꯣꯏꯕꯅꯤꯁꯦ ꯃꯈꯣꯡꯅ ꯍꯜꯂꯛꯄ ꯇꯥꯗꯣꯔꯦꯕꯀꯣ ꯏꯆꯥꯅꯨꯄꯤꯁꯦ ꯁꯥꯏꯀꯜꯗ ꯆꯠꯄꯅꯦꯕ ꯁꯥꯏꯀꯜꯗꯣ ꯄꯝꯆꯔ ꯑꯣꯏꯈꯔꯦ ꯑꯗꯨꯅ ꯃꯄꯥꯅ ꯊꯤꯜꯂꯤ ꯕꯥꯏꯛꯇ ꯉꯁꯤꯗꯤ ꯃꯄꯥ ꯊꯕꯛ ꯆꯠꯊꯣꯛꯈꯔꯦ ꯑꯗꯨꯅ ꯃꯣꯏ ꯊꯤꯟꯕꯕꯨꯗꯤ ꯃꯄꯥꯅ ꯊꯤꯟꯕꯤꯔꯝꯃꯦ ꯍꯜꯂꯛꯄꯁꯦ ꯃꯣꯏ ꯃꯈꯣꯡꯅ ꯂꯥꯛꯄ ꯇꯥꯗꯣꯔꯤ ꯁ꯭ꯀꯨꯜꯕꯨꯗꯤ ꯌꯥꯝ ꯂꯥꯞꯇꯦ ꯅꯛꯏ ꯑꯗꯣ ꯎꯞꯄꯤꯔꯨꯒꯦ ꯑꯉꯥꯡꯗꯣ ꯃꯌꯥꯝ ꯆꯥꯛꯁꯦ ꯌꯥꯝ ꯏꯔꯣꯟꯒꯦꯅ ꯇꯧꯔꯤ ꯁꯦ ꯃꯦꯔꯥ ꯆꯥꯕꯤ ꯄꯣꯡ ꯍꯋꯥꯏꯗꯨꯒ ꯑꯂꯨꯒ ꯐꯨꯠꯂꯤꯅꯦꯕꯀꯣ ꯁꯦ ꯑꯗꯩꯗꯤ ꯕꯣꯔꯥꯁꯦ ꯊꯤꯠꯅ ꯂꯩꯔꯦ ꯁꯦ ꯕꯣꯔꯥ ꯑꯃ ꯍꯧꯕꯤꯔꯒꯦ ꯏꯆꯥ ꯑꯅꯤꯗꯣ ꯕꯣꯔꯥ ꯌꯥꯝ ꯄꯥꯝꯃꯦꯕ ꯇꯤꯜꯍꯧ ꯕꯣꯔꯥ ꯑꯗꯣ ꯇꯤꯜꯍꯧ ꯈꯔ ꯍꯥꯞꯄ ꯍꯧꯕ ꯕꯣꯔꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯁꯦ ꯍꯧꯔꯒꯦ ꯉꯥ ꯈꯔꯒ ꯂꯩꯌꯦ ꯁꯤꯒ ꯆꯥꯔꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯊꯦꯜ ꯁꯤꯠꯇꯅꯤ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯊꯣꯡ ꯂꯣꯏꯗꯅ ꯏꯟꯉꯥꯡ ꯂꯧꯒꯦꯅ ꯊꯣꯛꯂꯛꯑꯦꯕꯀꯣ ꯃꯌꯥꯝ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯦ ꯆꯠꯄꯗꯕꯨ ꯀꯤꯔꯦ ꯌꯥꯝ ꯈꯨꯠꯁꯥꯁꯦ ꯂꯣꯏꯔꯦ ꯅꯨꯡꯁꯥꯁꯦ ꯑꯗꯣ ꯁꯥꯏ ꯀꯩꯗꯧꯅꯤ ꯃꯌꯥꯝ ꯆꯠꯂꯦ ꯎꯞꯄ ꯑꯩꯒꯤ ꯄꯦ ꯈꯨꯠꯆꯥꯎꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯁ ꯆꯥꯎꯔꯦ ꯑꯩꯒꯤ ꯄꯦꯁꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯌꯨꯝꯗꯤ ꯐꯖꯗꯕꯅꯤꯅ ꯎꯞꯄ ꯈꯣꯠꯄ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯏꯀꯥꯏꯅ ꯉꯁꯤꯗꯤ ꯑꯩꯁꯦ ꯃꯌꯥꯝꯁꯦ ꯐꯦꯃꯤꯂꯤꯅꯦ ꯈꯜꯂꯛꯄꯗꯒꯤ ꯀꯩꯁꯨ ꯏꯀꯥꯏꯅ ꯃꯌꯥꯝ ꯃꯐꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯃꯌꯥꯝ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯤ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯅꯨꯡꯁꯥ ꯈꯨꯠꯁꯥ ꯌꯦꯡꯉꯨꯅꯦ ꯀꯤꯗ꯭ꯔꯥ ꯃꯌꯥꯝ ꯑꯩ ꯆꯠꯄ ꯀꯤꯔꯦꯅꯦ ꯃꯌꯥꯝ ꯆꯠꯂꯤ ꯑꯩ ꯑꯉꯥꯡ ꯑꯅꯤꯗꯣ ꯂꯥꯛꯇꯣꯏꯗꯣ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅꯀꯣ ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃ ꯏ ꯔꯤꯛꯁꯣ ꯊꯧꯕ ꯑꯝꯗ ꯊꯥꯔꯒ ꯄꯣꯔꯛꯑꯣ ꯍꯥꯏꯅ ꯄꯨꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯃꯇꯦꯛꯁꯤꯃꯨꯛ ꯈꯣꯡꯅ ꯆꯪꯗꯣꯏꯅꯤꯅ ꯎꯞꯄꯤꯕ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤ ꯑꯥꯗ ꯂꯥꯛꯑꯦ ꯇꯧꯏ ꯌꯦꯡꯉꯨ ꯅꯨꯡꯁꯥ ꯁꯥꯕꯗ ꯇꯧꯏ ꯌꯦꯡꯉꯨ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯗꯒꯤ ꯇꯤꯅꯥꯂꯤ ꯗꯨꯀꯥꯟ ꯂꯩꯕꯁꯤꯡꯒꯅꯦ ꯊꯝꯕꯤꯔꯝꯃꯦ ꯏ ꯔꯤꯛꯁꯣꯗꯅ ꯉꯁꯥꯏ ꯃꯣꯏꯕꯅꯤꯁꯦ ꯃꯈꯣꯡꯅ ꯂꯥꯛꯏ ꯇꯧꯏ ꯌꯦꯡꯉꯨ ꯑꯅꯤꯁꯦ
Tôi biết xin nó sinh thà đấy nó ba thì tôi yêu mẹ mình ra đi chơi dầu đấy cái nó là nào đi mong chắc là mẹ mình ra đi chơi dầu đấy qua rồi bỏ qua đây tụm y số đó nó cái bao thằng bị mẹ đấy tin nào đấy thằng mà bỏ nên nó không lạc bạ qua đây qua đây mama maning na chali kichena mama ang chakat kare si đi sang nó pan một tim tôi đi cameraman rồi đi mẹ cái nó mới yang kira si chocolate habagi cái nó nè ba container nè ba ko do aina pochai kai ga hap jane na sum thamba ado yung makhum je ai cái kan je toi si yung pot pun mak chmaina loi sikhaina lore makhum pun mak chmaina sida kan je pun mak loi sikhai ba adu lora phi su sikhai ba ma'am koi da lebe usi si gi mathau kalli khu kan je yung se yam nom tari du si phi ani je tai ge toi ne ba ko bed sheet ne ba ko se mai ai da tasin ge toi mi khara pi ya ba pana macha du ne ba single du ne ba do tasin ge toi ma pan ka se khara khopchan ge na toi ma'am se ini ma'am su tai ge toi ge good evening everyone ma'am ngasai ingang school lo ba chaluro hala matungda video se continue to bong amjadre ma'am ngahak potharo matungda ai ajik phi je kana tai bane ba ko ma'am phi se tai matamda isai ga nga tai ni se wakhal ki horo phumoi bana ka haina se sa ga kana tai ni se ma'am ai gi hona bi ne aina phi su ba chak thong ba ja ai ni thabak taw matamda ai suina isai sa ga thabak se chum tawre ba isai ja thade thabak su ba gi awa ba to loi kaw re se mut ngai ri mi se ma'am ai ni isai sa ga tai ri se ma'am ado ma'am horen dinner gi matamda mu tengnar se ma'am sina dinner gi thongna ba aina sem sa ba loi jare ma'am ai husband nga le re to aina thum jang ngang tai ra thame thongloi sina khamisin bi ga alu phul gobi tora simple loina thongdoi ne je khamisin bi le jare alu morok tekpa jinam le jare segana phul gobi saina ising lumulum pu sabada thungar ha pa tinga thambane ma'am le sigana thaw pa ka khang sa le re nga se ngokhat pa hore ase jadi nga se ngau le re se na thama kha ando thami na ko me aka pi hai se hakko okhaya ma ga mu sa thoi mi se da me am thong di ku loina hak sadre me am loina thong ba do thong ba ni na sa na ba ni na ma hi ya pu li mi si matang se do me am si matang se na thong ba loi re me am ai jang se hawar drang ma su se ada me am ngasi gi de video se matang asi da lo sa lagi next video da mu unar si me am ngasi gi de matang si ya bye